ngasi August ki tarik 19 Manipur gi puari gi lamai da mut panai ra roidaba numit lesing ama chamapan humpu mangagi chaklam khongchat ki humpurak suba ningsing thoram ngasi chinga chingda thawaina pontha pikraba athobi singi mafamda haikal lekat tamlagani chanaba nongmada changdraba yadaba potlam sing fanglaktabana maram oiraga imung kaya chaba fanglaktab yaunaraki matam adugi thauna pharaba satra satri kaya horaktuna chinjak sing fanglaktabadagi horakkiba khongjangda satra satri kaya thawaina pontha piki kaya amana aso opan nangki government da taksin ke adubu haizariba kholaw sing adu tabi bagi mahud August ki tarik 19 lesing ama chamapan humpu mangada khongjang changsiliba satra satri naha oiriba singda khongjang adu handoknaba open fire tauke maduda satra mari Promodini Netrajit Bira amadi Nilamani thawai thake All Manipur Students Union AMSU matam adudagi safong lakhe union asina satra satri gi natana society asigi akanbo kholaw kaya lawrakhi ngasi fawba leptana AMSU na khongjang adu ningsingduna chahi khudingi haikal lekat tamduna ningsing thoram pangthokle khongjang ase Manipur pumna makini ngasi su Manipur miyam khudingmakna ningsingduna leiri